Manipur HOUJIK OIRIBA TANGDU LEITADABA PHIVAM ASIGI MATANGDA WARI SHANARUNABA NGARANG Delhi DAMAK IMPHAL THADOKHIBA Hanna Chief Minister Nongthombam Biren Ngarang Numidang Wairam Union Home Minister Amit Shah Unnakhre ngasi NUMITYUNGBA matung PUNG amada AMUK Hanna UNNARABA yai HAIRI Ningsingba yabadi Union Home Minister UNNARUNABA gi damak ngarang Hanna Chief Minister amasung Rajya Sabha gi member Ningthau Sana Jauba Leisemba Delhi da chatkhibani khongchat adugi matangda Hanna Chief Minister Nongthombam Biren haukiba numit nini humni asida oirakliba tangdu leitadaba phibam asigi matangda Union Home Minister Amit Shah UNNARUNABA chatpani amadi athuba waroshin ama puraknaba center gi luchimba takshingani hainasu fongdoklamkhibani Hanna Chief Minister Nongthombam Biren amasung Rajya Sabha gi member Ningthau Sana Jauba Leisemba ngarang nungthil pung anirom taba aduwaida Indigo flight 6E2417 da Delhi gi damak IMPHAL THADOKHIBANI